Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi muglobirasi Ngamba ahum subatangka invite no magi masing khangde la iba adubu masa chatuna party amata participate tawrude magi mahut sinduna angang mayam maraktagi ama thaba nattana CC gi invite la I haibadi khangi arakbe invite ke list semduna piraknaba yathang leibana list pumbama nungti yengi hayingi kari schedule leiba haibadu khangdringai list mayam gi marakta education minister gi macha gi birthday party laknaba haiduna invite pirakpagi list yauribadu ubada ngamba handak ma gi bank na investor amba miyoi khara la amgani haiba wakal sinama party ase chatke haina wakal da khali schedule pumba cancel tawduna hana plan tawdaba party asida ngamba angang manga taruk kaloina na lai birthday party oibana ngasidi magi metung inba ngang singsu chanaba dress set liba dress khudingmak loina manei black formal shirt black formal pant black coat black shoes litliba furit singdu ani suba fawba button du thadoktuna loina litli ngambagina white formal shirt black pant black coat black tie aduga black shoes Nakan-nakanda nupa ahum na ngaktuna party mafamda changakpadu mayamdu maya kaba kauba makhayengnai Education Minister du ngamba masana laktuna magi guest oirabadu ka hena nungaikhre ngambana changakpa ubada machanupi bu koktho haina mi thaduna koktho khali ngamba sunakandagi angang amana flower bouquet ama piraibadu lauduna leina dapi wish amaga loinana Happy birthday Thank you Leina supiri badu lauduna nokmi khomi ngamba leina bu masakhangde maming sukhangde lista education minister daughter birthday party haina thabadu adu khangni urakpa khangamoi haiba khangladuna education minister du ngamba da machabu maminga koina na masakta I aigi janupi leina ngamba makutu tingthoktuna Nice to meet you too Formal yamna oi khut songna bagi mong fawba leina su atay lakliba masung mamanabi singduga amuk onsinduna wari tawkhre ngamba su mamitu koina leiduna leiriba mayam tu amamamte yengi mana lena gi khanna laklibadu lena bayaba kanasi yoramdre ahangba table ama khanduna changsinduna thariba chair da famthai makhong namagi mathakta amana lon sinduna Changsinduna wari sananaba honaba pumba ngambane ingit tawduna kanaga sunade Thonglomdagi sinthaga loinana sanana thorakpadu ubada ngamba pisum sukchili nakanda lepliba tomthinda makhutna ingit tawi tomthin sumasadu khara non tharaktuna ngambagi mai manakta nakongdu thamlai ngamba khonjal pikna estate sana manager thoiba daughter Tomtin sungam bani yengi ba domde yenga I masado hana gumna leptuna sanana lakpadu ubada Mani damba Oh okay Ngamba famlambadagi hogala I aduga sanana lakadori balambi adomda makhongdu tapna thangba hawi Tomtin hoina tungda inarakadabagi tawbadu inarakkanu haina makhuna ingit piduna khamlaga mathanta makhongdu tapna thangduna changsili Sinthale horaba matung sanana lakpadu ngamba asum yengna makhung thangi Manak yoramdai fit animukta ngairaba matangduda thangamba khongthangdu chaplepi Sanana mi lepi haiba khangdana maningda hanna yengduna lakpada makhutta pairiba class tu yauriba justuna mangonda yeshinbada khara haijinbaduda ngamba masana litliba furituda hanthaduna yengi Sanadu pakhana sorry Makutuna chotpa mapaduda kanthoknaba honabadu ngamba sanagi makhuna mangonda thengringai khongkap ama maning fathali araiba makai suktuna sanada yengi leiramba mayamdasu ngambada loini yenglai mayamna tumin laikibaduda leina siyangakpada tawriba ngambagi matawduda mas sangshinduna sanabu haifet konduna nangnaro mani soikibani ai maningda yengingaida uhaudrini Furito ay amalay ragi. Loy na churi, amug lipa nungay do mandri. Kay brano am tahibiro,
ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯆꯠꯂꯒ ꯑꯃ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯉꯝꯕ ꯃꯆꯤꯟꯗꯨ ꯅꯥꯀꯟ ꯑꯃꯗ ꯆꯤꯡꯈꯠꯇꯨꯅ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯑꯃ ꯐꯠ ꯀꯥꯝꯊꯣꯛꯇꯨꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ ꯃꯈꯨꯠꯅ ꯑꯆꯨꯕ ꯐꯨꯔꯤꯠ ꯃꯄꯥꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯒꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ ꯆꯠꯁꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯐꯠꯍꯟꯅꯕ ꯇꯧꯔꯛꯄꯗ ꯃꯤꯅꯤꯁꯇꯔꯗꯨ ꯄꯥꯈꯠꯅ ꯉꯝꯕꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯕ ꯐꯪꯍꯟꯗ꯭ꯔꯦ ꯀꯣꯏꯁꯤꯟꯗꯨꯅ ꯊꯠꯈ꯭ꯔꯦ ꯃꯈꯣꯏ ꯇꯔꯨꯛꯅ ꯉꯝꯕ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ ꯁꯅꯥꯁꯨ ꯄꯥꯔꯇꯤꯗꯨ ꯃꯈꯥ ꯇꯥꯅ ꯂꯩꯊꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯅ ꯃꯌꯥꯝꯒꯤ ꯃꯨꯠꯇꯨ ꯃꯥꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯥ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯔꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯁꯤꯟꯊꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯛꯏ ꯁꯅꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯦꯛ ꯃꯆꯥꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯏ ꯗꯥꯆꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯕ꯭ꯔꯗꯦꯟꯗꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯕꯅꯤ ꯃꯆꯟꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯊꯨꯅ ꯈꯪꯅꯕ ꯀꯅꯥꯝ ꯌꯥꯎꯗꯤꯌꯦ ꯁꯤꯟꯊꯥ ꯅꯠꯇꯅ ꯑꯩ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯍꯟꯅꯤꯡꯉꯤ ꯂꯧꯕ ꯂꯥꯛꯑꯣ ꯗꯥꯆꯧꯗꯤ ꯌꯨꯝ ꯐꯥꯎꯕ ꯌꯧꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯑꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯗꯥꯆꯣ ꯍꯣꯏ ꯍꯣꯏ ꯐꯣꯟꯗꯨ ꯀꯛꯂꯒ ꯕꯦꯛꯇꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯤꯉꯩ ꯁꯤꯟꯊꯥꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩꯒꯤꯅꯣ ꯄ꯭ꯔꯞ ꯍꯟꯅꯤꯡꯉꯩꯗꯨꯕꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯊꯣꯛꯆꯣꯝ ꯉꯝꯕ ꯍꯥꯏꯕ JOKꯒꯤ CEO ꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯃꯁꯛꯇꯨꯒ ꯕꯦꯠ ꯌꯥꯝ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯁꯛꯇꯨ ꯎꯕꯗ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯃꯃꯤꯡꯗꯨꯗ ꯄꯟꯕꯗ ꯇꯨ ꯆꯨꯡꯉꯤꯁꯦ ꯌꯦꯡꯉꯣ ꯃꯈꯨꯠꯇ ꯊꯥꯡꯗꯣꯛꯇꯨꯅ ꯎꯠꯂꯤ ꯁꯤꯟꯊꯥꯅ ꯅꯪꯁꯨꯕ ꯁꯛꯇꯨꯒ ꯃꯤꯅ ꯍꯥꯏꯔꯤꯒꯗꯣ ꯈꯨꯝꯗꯕꯤꯗ ꯗꯤꯃꯥꯟ ꯂꯩꯕ ꯁꯥꯗꯅ ꯃꯨꯛꯇꯅꯒ ꯆꯠꯀꯦ ꯍꯥꯏꯕ ꯃꯥꯏ ꯐꯨꯔꯤꯠꯇꯣ ꯑꯩꯅ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯁꯤꯝꯉꯥꯏ ꯑꯃ ꯂꯩꯔ ꯄꯤꯌꯨꯗꯅ ꯉꯝꯃꯔꯣꯏ ꯑꯅꯤꯔꯛ ꯍꯟꯅꯒ ꯎꯅꯤꯡꯗꯦ ꯁꯛꯇꯣ ꯑꯩ ꯍꯩꯅꯗꯦ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯃꯁꯛꯇꯣ ꯎꯕꯗ ꯃꯈꯨꯠꯅ ꯃꯁꯥꯗꯨ ꯃꯊꯟꯇ ꯀꯣꯟꯁꯤꯟꯖꯩ ꯁꯤꯟꯊꯥꯗꯨ ꯅꯣꯛꯑꯒ ꯃꯤ ꯐꯖꯩꯌꯦꯅ ꯃꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯕ ꯗꯃꯥꯗꯝ ꯂꯩꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯀ꯭ꯔꯁ ꯊꯝꯗꯣꯏꯕ ꯑꯩ ꯍꯦꯛꯇ ꯁꯤꯖꯔꯨꯔꯒꯦ ꯗꯥꯆꯧꯅ ꯍꯣꯔꯦꯟ ꯍꯪꯉꯛꯑꯗꯤ ꯅꯪ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯇꯝꯃꯣꯏꯗ꯭ꯔꯣ ꯇꯝꯃꯔꯣꯏꯒꯦ ꯑꯩꯉꯣꯟꯗꯁꯨ ꯆꯩꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯏ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯁꯨ ꯊꯤꯜꯂꯨꯁꯦ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯕ꯭ꯔꯗꯦꯟꯗꯨ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯁꯅꯥꯁꯨ ꯂꯩꯅꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥꯅ ꯃꯥꯕꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ ꯕ꯭ꯔꯗꯦꯟꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯃꯤ ꯉꯁꯥꯏꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯈꯤꯕ ꯃꯆꯟꯅ ꯏꯁꯨꯛ ꯁꯨꯛꯊꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯣꯔꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯆꯟꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯁꯤꯟꯊꯥꯗꯨ ꯕ꯭ꯔꯗꯦꯟꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯍꯧꯗꯕꯅꯦ ꯕ꯭ꯔꯗꯦꯟꯁꯨ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯊꯥꯡꯊꯗꯨꯅ ꯃꯆꯟꯕꯨ ꯍꯥꯏꯐꯦꯠ ꯂꯦꯡꯒꯣꯟꯗꯨꯅ ꯆꯠꯁꯤꯂꯥꯎ ꯁꯤꯟꯊꯥ ꯅꯪꯗꯤ ꯀꯅꯥꯒ ꯍꯟꯗꯧꯔꯤ ꯏꯄꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯔꯣꯏ ꯑꯩ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯤꯜꯂꯝꯃꯒꯦ ꯗꯥ ꯗꯣꯛꯇꯔꯒꯤ ꯃꯇꯝ ꯃꯥꯡꯍꯟꯖꯔꯣꯏ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯔꯩ ꯑꯁꯨ ꯌꯥꯝ ꯇꯧꯔꯤꯁꯤꯅ ꯇꯧꯖꯗꯦ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯁꯅꯥ ꯑꯩꯁꯨ ꯃꯅꯨꯡꯗ ꯆꯪꯉꯒꯦ ꯁꯅꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯏ ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯛꯁꯦ ꯎꯕꯒ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯅꯤꯡꯍꯜꯂꯦꯕ ꯑꯩ ꯂꯩꯔꯤꯒꯁꯤ ꯎꯗꯈꯩ ꯃꯆꯟꯅꯨꯄꯤꯈꯛ ꯎꯕꯤꯒ ꯇꯧꯔꯗꯅ ꯅꯁꯛꯅꯦꯅ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯑꯩꯅꯅꯦ ꯐꯥꯔꯒ ꯂꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯦꯝꯐꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯐꯤꯠꯅꯦꯁ ꯔꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕꯗꯨꯗ ꯆꯪꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯥꯊꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨ ꯂꯨꯊꯣꯛꯏ ꯂꯣꯏꯕꯒ ꯃꯐꯤ ꯁꯦꯠꯆꯤꯜꯂꯤ ꯃꯐꯤ ꯁꯦꯠꯅ ꯁꯦꯠꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯌꯨꯛ ꯁ꯭ꯀꯦꯗꯨꯜ ꯍꯥꯡꯕ ꯅꯠꯇ꯭ꯔꯥ ꯄꯨꯡ 9 ꯐꯥꯎꯕꯗꯤ ꯍꯥꯡꯉꯦ ꯗꯝꯕ ꯗꯥꯏꯃꯟ ꯐꯥꯏꯅꯥꯟꯁꯀꯤ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯁꯇ ꯆꯠꯁꯦ ꯑꯗꯨꯗꯤ ꯐꯅꯤ ꯗꯝꯕ ꯑꯩ ꯔꯦꯗꯤ ꯇꯧꯔꯒꯦ
Tomthindu makada kumtharaktuna leiriba mayamdu tanaba hairei. Gari thaudo Diamond Finance ki Imphal branch ta hana chanaba tawse. Premna Gari kya chatoino? Ahum chalase yumda khara lehudaba yaroi. Imai be masu farm house ta abunga chitkani na haibani. Luyimba noi team lehorodiri hore Nungcthoi schedule yangaga amuk sindok sinjin tawrase. Ashumna sindoktuna makoi taramukka loinana Ngamba thoibagi office ta lai. Mathol ani khaki oiba building ni gari du parking leiribaduda park tawramnaga makoi mangana gari da lehoraba matung Ngambagi matung makoi manga inaduna manungda changlai. Sorry, ai gyan taba ngamdre. Angang macha nate. Hanjin na haibagi kanaba matang sida leitabra na khali. Khudong thiba nangdringai da thangjinba horaba khongfam da hando. This is my warning. I don't have first and last, just once. Ibungo, nang ichagumbani. Mind your language. Nachagumba aigi khutki lanbunaba honariba nangbu aigi ipagumbani karamna khalu haibano. Lepliba khongfam dudagi thangba hodringai natinda muktang yothaduna wakhal taw. Wadu haiba loibaga Ngamba haugalai aduga tuminna famliba thoibada haifet yenglamnaga mamaidu leiduna kadudagi khong thangdoktuna thokre. Ngambana thokraba fana kuira phauba thoiba tuminna fami fuk haugatuna magi office room da laktuna table da leiriba phone du lokhatuna secretary mele haina save tawriba number da call tawi. Mele sir lebra. Uncle ai office da lai yoksilakadore. Oh fare adudi yoksilakpa ngairamage. Phone du kaklaga operating room da call tawduna CEO lai oknaba staff sing ready da leinaba announce to hali. Surprise visit oirabasu minute manga taraduda mayam changduna sinlangi. Office ki parking zone dagi office manung changfam phaba staff singna pareng lengduna lepi. Mayam gi makok thangna thoiba makhutta flower bucket ama paiduna lepi. Yai Farel du kana siloina rakte melaiga driver du ganatana gari du khambaga melaiga loinana Yai Farel du kumtharai thoibana changsinduna bucket tu piduna. Welcome sir. Thanks uncle. Leidu lauduna nakanda lepliba mai leida pirei. Uncle, ai uncle ga warim ta sajagena lapani manungda changase. Mayamda muk yengduna. Thanks for welcoming me guys. Adudi mayamsu ithau mu makha chatharase. Nokfet tawa minok amaga loinana Yai Farel thoibaga loinana changai makoina changkhibadu fauba staff singdu lefauribani. Ani du guest room da changaktuna sofa da famthai. Melaisu sofa amada fami makhutna pariba file du table da thami Yai Farel na hana wadu haurai. Housing ambala ai haiba pau tabaga aina uncle gi stalakpani. Uncle na kari haibi ki ba haibadumadi ai khangzidre. Sir, ai di sir gi makhada thabak tawjabani. Tawkiba thabak tusu sir na haibagi matung ina tawjabani. Mana hai haiduna su ai sir gi ayaba yaudana ai gi khongfam hongkiba lekte. Ai sir da inform tawjage haiduna tawrambani. Adubu sir lakpana hankre. Khongfam handokna ba hairamgani haiba ai khangi. Ai di khongfam hongge haiba ai khandre. Nupa moina mangondagi mai leiduna chen pa pamdre. Aduna thangjaliba khongthangse adum maka chathagi haina khale. Mana tawrapa khudingmak thengnerge haina ai leple. Thoiba mamaidu makhada nonthaduna machindagi sora sangba mahondoi aduga nonthana tapna hairai. But he gives a warning. Yai Farel thoibada yenglai melai sumit yengdu thoibada thamlai thoiba mamaidu nonkhatuna Yai Farel da yengduna. Masina aigi oiba lambida ayatpa laklabadi ai khakna wagani. Aduna thabakse aidi makha chathaba pamdre. Maga aigumba karisu leitaba amaga muknaba ngamoi. Aduna aidi phongphom handokchage. Uncle na handokchage hairabadi it's okay. Kaisu kaide. Aidi halaroi adumak makha tana changsilani. Thoibadu wa makha tadre Yai Farel suwaridu atopa mada hongdoktuna hairai. Handak khara chinbasida laktaba sukoire. Horen di melai nangsu yauna uncle gira chalusina horen mayam puna amtang punse. Melai da muk onsinduna hairai melai du thoibada yengai isuk suktaba matawduda mut on tawba oina nokmi thoibada yenglaktuna. Uncle nabu yarabo.
ꯊꯣꯏꯕꯁꯨ ꯃꯦꯂꯩꯗ ꯌꯦꯡꯗꯨꯅ ꯇꯍꯥ ꯇꯍꯥ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯌꯦ, ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯇꯧꯗꯕ ꯀꯨꯏꯔꯕꯅꯤ꯫ ꯌꯥꯏꯐꯔꯦꯜꯗꯨ ꯃꯦꯂꯩꯗ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯆꯠꯂꯁꯦ, ꯊꯕꯛ ꯈꯔ ꯋꯥꯠꯂꯝꯈꯤꯅꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯪꯀꯜ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯔꯁꯦ꯫ ꯐꯅꯤ ꯁꯥꯔ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯃꯦꯂꯩꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯏꯐꯔꯦꯜꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯣ꯫ ꯅꯣꯛꯐꯦꯠ ꯇꯧꯖꯔꯕꯁꯨ ꯊꯃꯣꯏꯗꯅꯤ ꯃꯥꯕꯨ ꯅꯤꯟꯗꯥ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥ ꯄꯦꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ꯫